ꯑꯅꯤꯁꯨꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟꯖꯥꯎ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗꯣ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯒꯤ ꯑꯋꯥꯕ ꯈꯛꯇ ꯅꯠꯇꯅ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤ ꯀꯌꯥꯁꯨ ꯂꯥꯛꯈꯤ, ꯂꯥꯟ ꯂꯥꯟꯁꯤ ꯊꯣꯛꯈꯤ꯫ ꯋꯥꯔꯜ ꯋꯥꯔ ꯇꯨꯗ ꯑꯦꯛꯁꯤꯁ ꯑꯦꯂꯥꯏꯟꯁ ꯍꯥꯏꯔꯒ ꯖꯔꯃꯟ, ꯏꯇꯂꯤ, ꯖꯄꯥꯟꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯏꯔꯒ ꯕ꯭ꯔꯤꯇꯦꯟ, ꯑꯃꯦꯔꯤꯀꯥ, ꯐ꯭ꯔꯥꯟꯁ, ꯔꯁꯤꯌꯥ ꯑꯃꯗꯤ ꯑꯦꯂꯥꯏꯠ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯟ ꯀꯌꯥ ꯊꯦꯡꯒꯥꯏꯅꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯖꯔꯃꯟ ꯑꯃꯗꯤ ꯖꯄꯥꯟꯅ ꯃꯥꯏꯀꯩꯗꯒꯤ ꯑꯉꯛꯄ ꯐꯪꯅ ꯂꯥꯛꯁꯤꯟꯈꯤ꯫ ꯖꯄꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡ ꯆꯥꯏꯅꯥ, ꯚꯦꯠꯅꯥꯝ, ꯃꯥꯂꯦꯁꯤꯌꯥ, ꯐꯤꯂꯤꯄꯥꯏꯟꯅꯆꯤꯡꯕ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯔꯃꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡꯕꯨ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯕꯔꯃꯥ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯖꯄꯥꯟꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯁꯤꯄꯥꯍꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯂꯥꯟ ꯇꯥꯁꯤꯟꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ꯫ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁꯇꯤ ꯑꯣꯏꯈꯤꯗꯦ꯫ ꯏꯝꯐꯥꯜ ꯑꯃꯗꯤ ꯀꯣꯍꯤꯃꯥꯗ ꯌꯥꯝꯅ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯖꯄꯥꯅꯤꯁꯁꯤꯡ ꯕ꯭ꯔꯤꯇꯤꯁ, ꯏꯟꯗꯤꯌꯟ, ꯑꯃꯦꯔꯤꯀꯟ ꯁꯤꯄꯥꯍꯤꯁꯤꯡꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗꯒꯤ ꯍꯟꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯖꯄꯥꯟꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯤꯡ ꯑꯣꯄꯔꯦꯁꯟ ꯌꯨꯒꯣ ꯀꯧꯔꯝꯃꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯈꯤꯕ ꯑꯃꯅꯤ ꯖꯄꯥꯟꯒꯤ ꯁꯣ ꯐꯥꯔ ꯋꯥꯔꯜ ꯋꯥꯔ ꯇꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗ꯫ ꯃꯇꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯖꯄꯥꯟꯒꯤ ꯄ꯭ꯂꯥꯟꯗꯤ ꯃꯁꯤꯕꯨ ꯌꯥꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ, ꯑꯗꯨꯗꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯚꯦꯂꯤꯗ ꯆꯪꯁꯤꯜꯂꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯑꯁꯤꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤꯗꯃꯛ ꯔꯦꯗꯤ ꯑꯣꯏꯈꯤꯕ ꯖꯄꯥꯟꯒꯤ ꯑꯄꯨꯟꯕ ꯁꯤꯄꯥꯏ 90,000ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯥꯛꯅ 60,000ꯗꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯈꯔ ꯈꯛꯇꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕ ꯇꯨꯡ ꯃꯔꯩꯕꯥꯛ ꯌꯧꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯄꯥꯅꯤꯁꯀꯤ ꯐꯣꯔꯁ ꯑꯉꯝꯕ, ꯆꯥꯛ ꯂꯥꯝꯕ, ꯂꯝꯕꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯖꯄꯥꯅꯤꯁꯁꯤꯡ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜ ꯄ꯭ꯂꯦꯟ ꯌꯧꯔꯛꯄꯒꯤꯗꯃꯛ 470 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯆꯤꯡꯂꯛ ꯅꯥꯔꯛ ꯁꯝꯗꯨꯅ ꯂꯥꯛꯄ ꯇꯥꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯔ 2,000ꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯆꯤꯡꯂꯣꯟ ꯀꯌꯥꯁꯨ ꯁꯝꯂꯛꯄ ꯇꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯑꯔꯥꯏꯕ ꯑꯣꯏꯈꯤꯗꯦ꯫ ꯖꯄꯥꯅꯤꯁꯁꯤꯡꯅ ꯈꯟꯈꯤ ꯏꯝꯐꯥꯜ ꯑꯣꯄꯔꯦꯁꯟ ꯋꯤꯛ 3ꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯈꯣꯏ ꯃꯥꯏꯊꯤꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ 3 ꯋꯤꯛꯀꯤ ꯃꯐꯝꯗ ꯊꯥ ꯀꯌꯥ ꯆꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯆꯤꯐ ꯀꯃꯥꯟꯗꯔꯒꯤ ꯃꯤꯡ ꯔꯦꯟ ꯃꯇꯥꯀꯨꯆꯤ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯐꯥꯎꯕ ꯀꯃꯥꯟꯗꯔꯅꯤ꯫ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯃꯐꯝ ꯀꯌꯥ ꯖꯣꯏ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯍꯟꯗꯕ, ꯉꯝꯂꯣꯏ ꯀꯩꯗꯧꯅꯨꯡ ꯈꯟꯗꯕ, ꯃꯤꯒꯤ ꯋꯥ ꯇꯥꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ 1944ꯒꯤ ꯃꯥꯔꯆ ꯊꯥꯗ ꯖꯄꯥꯟꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯧꯕꯒꯤꯗꯃꯛ ꯈꯟꯅꯕ ꯇꯥꯟꯖꯥꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯀꯌꯥꯅ ꯍꯥꯏꯈꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ ꯇꯨꯡ ꯂꯝꯕꯤ ꯊꯣꯡ, ꯋꯦꯗꯔ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯔꯝꯅ ꯆꯥꯅ ꯊꯛꯅꯕ, ꯑꯥꯔꯇꯤꯂꯔꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯇꯦꯡ ꯌꯧꯍꯟꯕ ꯋꯥꯔꯛꯀꯅꯤ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯋꯥ ꯇꯥꯈꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯌꯥꯃꯥꯇꯣ ꯁ꯭ꯄꯤꯠ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯇꯧꯔꯕ ꯂꯣꯏꯔꯒ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯉꯥꯏꯈꯤ꯫ ꯅꯣꯡꯒꯤ ꯁꯤꯖꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯥꯝꯅ ꯌꯥꯡꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯈꯨꯗꯨꯝ ꯆꯟꯕ ꯑꯁꯤꯅꯤ꯫ ꯖꯄꯥꯅꯤꯁ ꯇ꯭ꯔꯨꯞ ꯗꯤꯕꯤꯖꯟ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ꯫ 33rd ꯗꯤꯕꯤꯖꯟꯅ ꯑꯦꯇꯥꯛ ꯇꯧꯒꯅꯤ ꯈꯥ ꯃꯥꯏꯀꯩꯗꯒꯤ, 15 ꯗꯤꯕꯤꯖꯟꯅ ꯅꯣꯔꯠꯇꯒꯤ ꯂꯥꯛꯄ ꯀꯥꯡꯂꯨꯞꯀ ꯄꯨꯟꯁꯤꯜꯂꯒ ꯑꯦꯇꯥꯛ ꯇꯧꯕ, ꯑꯗꯨꯒ 31st ꯗꯤꯕꯤꯖꯟꯅ ꯀꯣꯍꯤꯃꯥ ꯀꯦꯞꯆꯔ ꯇꯧꯕ꯫ ꯏꯝꯐꯥꯜꯗꯒꯤ ꯀꯣꯍꯤꯃꯥꯕꯨ ꯍꯦꯟꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯕꯒꯤꯗꯃꯛ 470 ꯀꯤꯂꯣꯃꯤꯇꯔꯒꯤ ꯂꯝꯕꯤ ꯁꯝꯗꯨꯅ ꯂꯥꯛꯄ ꯇꯥꯏ꯫ ꯃꯈꯣꯏ ꯈꯣꯡꯕꯨ ꯑꯃꯗꯤ ꯆꯤꯟꯋꯤꯟ ꯀꯧꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯂꯥꯟꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯥꯔꯆ 8, 1944ꯗ ꯑꯣꯄꯔꯦꯁꯟ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯕꯗ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯄꯨꯡ ꯃꯔꯩ ꯄꯥꯟꯕ ꯁꯥ ꯈꯔ ꯂꯨꯞꯈꯤ, ꯇꯥꯎꯊꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯚꯦꯍꯤꯀꯜ ꯈꯔꯗꯤ ꯄꯥꯔꯠ ꯈꯥꯏꯗꯣꯛꯂꯒ ꯂꯥꯜꯂꯛꯈꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯑꯦꯔꯥꯎꯟ 150 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄ ꯃꯐꯝꯗ ꯊꯨꯡꯖꯤꯜꯂꯕꯗꯗꯤ ꯃꯈꯣꯏ ꯆꯣꯛꯊꯔꯦ, ꯋꯥꯔꯦ꯫ ꯂꯥꯟ ꯍꯧꯖꯤꯛꯁꯨ ꯍꯧꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ 31st ꯗꯤꯕꯤꯖꯟꯅ ꯀꯣꯍꯤꯃꯥ ꯌꯧꯁꯤꯜꯂꯛꯄꯗ ꯋꯤꯛ 3 ꯆꯪꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯈꯟꯕ ꯃꯐꯝ ꯑꯁꯤ ꯂꯧꯕꯒꯤꯗꯃꯛ ꯂꯥꯛꯅꯕꯗ ꯊꯥ 2ꯃꯨꯛ ꯆꯪꯈꯤ꯫ ꯖꯄꯥꯅꯤꯁꯁꯤꯡꯒꯤ ꯄꯣꯠꯆꯩ ꯋꯥꯠꯁꯤꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯒꯤ ꯑꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯇꯦꯡꯅ ꯄꯦꯔꯥꯁꯨꯠ ꯇꯧꯔꯒ ꯃꯊꯧ ꯇꯥꯕ ꯀꯤꯕꯤꯛ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯂꯤ꯫ ꯖꯄꯥꯟꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯕꯨ ꯕꯔꯃꯥꯗꯒꯤ ꯇꯥꯟꯁꯤꯜꯂꯛꯄ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯍꯦꯟꯅ ꯚꯥꯞ ꯇꯥꯈꯤ꯫ ꯀꯣꯍꯤꯃꯥꯗ ꯖꯄꯥꯅꯤꯁꯁꯤꯡꯅ ꯂꯥꯛꯆꯈꯤ꯫ ꯃꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯕꯨ ꯍꯟꯍꯟꯈꯤ꯫ ꯀꯣꯍꯤꯃꯥ ꯖꯄꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯟꯗꯤꯌꯥ ꯆꯪꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯤ꯫ ꯀꯣꯍꯤꯃꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯀꯟꯕ ꯂꯥꯟ ꯊꯦꯡꯅꯈꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯗꯤꯁꯤꯒꯤ ꯕꯥꯡꯂꯣ ꯑꯃꯗꯤ ꯇꯦꯅꯤꯁ ꯀꯣꯔꯠ ꯂꯩ ꯍꯥꯏꯔꯤ꯫
Tanjasida Japanese ki atopa division sing nongkok maikaidagi tawraga Imphal da lan tasinba hauki adubu British American force singna phajana ngakki. Japanese singna Imphal area changsin khraba tungda makoigi yeknaba singna supply line sing thingki masidagi Japanese sing chara hen pa hokibani. Adugi su mathakta makoida nongmagi pochei wasilakhi. Mateng lakpana watlammi mateng yoraklamdi. Imphal ko hima yausinnaba hotnaba Japanese army sing phajana mai thiba taki. 31st May aduaida Japanese handuna chatpa hawi. Adubu matamado nong hangdaba matam oiki. Sihaudaba Japanese army sing ki oina narakki mo wanthina. Japanese commander sing Japan ki mainland ki head office sing da Imphal operation da yamna awaba mayok nare haijaki adubu makoina condition adubu serious oina lawgide. Operation ado complete tawna bahiraki. Japan ga sokna kiba lan sing ki manungda admin box ko ba mapam sisu amani. Mapam sida Indian British Army sing na lagjaki. Imphal to Titim Road ase war ado ki maroi do pamni. Japanese sing na Palel airport na airstrike dawduna mapam ado da left na laiba aeroplane airplane. Bishenpur gi Nambol da laiba ching amada yamna akan balan thingnaki. Ching adugi ming Red Hill ming thonki masibu maibam lokpa ching haina kaunari basini. Red Hill kaukibagi maramdi masida yamna kanba lanamo oiki Japanese sipai singi ina ngangki. Around 500 Japanese mafam masida shiki. 1994 da Japanese ki kanglup ama Manipur da visit tawrakki. Makoigi mapa mapuna sokna lan siki ba mafam yengbagi damak amasung mafam sida Japanese War Memorial amasaki. Jahi kayadagi Japan ki mising na makoigi mapa mapusing na landaki ba mafam sing khongul libagi thabak machatte. Masigi thoram masigi under da Japanese War Memorial Museum sumikha. Masiga loyana asiba hakjang sing dugi saru siang khutlai natraga phangluba sing correct tawsin bagi thabak chattagi. Pacific tagi East Asia ki manungsida makoigi apunba army 1 million ni hairi land chatkiba khara halaki angamani halaki. Imphal landa British Army ki apunba masing 1,20,000 ni. Gurkha Indian British yauri. Loyana 50th Indian Parachute Brigade aduga 254th Indian Tank Brigade tungda Rakhine State Myanmar dagi army loop anisu Imphal da pairaki. Japanese sing na Imphal operation da loss oiraba tungda makoi bu handuna tanaki amasung entire Burma dagi inthokpada laiki. Japanese sing handuna chatpa matamda yamna mak awaba thengnaki. Nong chuba lambi achotpa laiko marakta chingi akhuba lambi da masida chaba thakpa phangdabagi awaba amadi anaba soi. Khudam moina malaria na chingba. Masina Japanese sipai kaya siuki. Official record matungina Japan gi apunba sipai around 60,000 kharadi tai 60,000 dai kharidi tai. Makoi gi operation yamna mong thina loss oiki. Imphal ko hima lausinba lairi makoi yam thina awaba taki. Documentary amagi matungina lemhauba sipai ama anina asumna kapnali makoi gi marupsing aduna lan gi warba tanjada mama gi ming laundraki amasu mama laitaba singna mapa gi ming laundraki chaba phangdabuna makoi aduki matuwagi madugi wari Imphal war gi mami hojiksu maipam lok chingda mami tari. Jahi khuding Japanese amadi British mafam sida lakmaga haisu kadani. Mafam sida war memorial sakre amasung yengbagi damak mi kaya lakni. Manipur dagi sipai kaya sulan aduda saruk yagi. Asumna Manipur sana laibagna matam da awaba kaya angakba kaya mayok nakiba laibagni. Video sibu yang bibagi damak thagajari channel asida anau boirati please subscribe to Sinbio. Amasung anauba video phangbagidamak notification phangbiyu matugidamak bell icon namsin thagajari.